Langtray ngasidi langtray kanamsing adu mayam punna khangminasai. Langtray asi Manipur gi mafam ayambada hauba yamna kanaba pambi makhal amani. Karigumba maina pokpa matamda langtray asige mana khara lauraga sugaiduna mahi lauraga khoi kharaga tinaduna maina pokpa mafamda tairabadi maisa thuna mutkani. Maina pokpaga tairabadi ising haloi pokthok haloi amasung laijau haloi sabasu minute mangaronggi manongda fagani amadi unmuk ingani. Karigumba khoi yandrabasu langtray mahi asi oina tairabasu kanai. Langtray asi ahal oirabasu angang oirabasu kanagumbana umorok natragana morokna kahena pukta sarabadi amadi chaklabadi langtray asi chaba natragana mahi adu khoiga yanarga thakpada sagatpa chakpa thuna phali. Asida sunatana karigumba hakchangi mafam amada morok mahi chongkiba amadi khut singai hauduna yamna sarabadi langtray mahi tairaga phai. Karigumba kanagumbana pangthaba matamda langtray ase manam namhalaga fai. Masida sunatana thainagi amaibisingna langtrayga ngamu atekpaga thongduna charaga phingok chappa phahalli haiduna chanarami. Masi laigi oiba thauramsingdasu yamna maru oina sijinaba pambi makhal amani. Mayam punamak yaifamdarase karigumba aina semjariba video asi soikilan kiba yawba taragsu mayam punamakna ngakpigani.